Imphal West District ki Malung Chana Laiba Laifrakpam Apunba Miyamna vote ta sel lautaba Kanglon Chumba election ama ohilagan haina warep na kray. Warep ase Manipur Youth League MAYOL gi Khongjangi sarukama oina 2024 gi MP election asada Kanglon Chumba election ama ohena bagi pandamda ano balangol gi vote haina minthonduna lamdamasi ki tongan ba mafam singda awareness sathaduna lakpagum Laifrakpam Makha Laikai Community Hall da Laikai asigi apunbagi oiba mifam ama ngarang numidang wairam pangthoknaba matung warep nakibani. Laikai gi oiba mifam aduda Mayol gi General Secretary Laishram James, Self Help Club Laifrakpam gi President Mayengbam Deven, Samas Thaudang Nupi Kangluf Laifrakpam Branch ki President RK Shamana maru oiba mioi sing oina sarukya ki. Mifam aduna Laikai edu gi apunbagi oina Kanglon Chumba election ama ohenaba hotnaragani haiba wafam miyam gi mahut sinduna RK Samana fongdoki. Maya Pai nasi koi committee honda Mayol bisa singga aga akoi mayang ga apa kata tangga dana vote pasa lau dana ba amade taka aida ba tau dana bagi dama simi lambi dana pernah bagi dama akoi ni jadi mudu kaget jadi nama akoi nuju waktu nggak sih gumba amat akoi lau nggak tau jadi ya ai Amarom da mifam adugi matangda Laishram James na fongdokibada aikoina vote ta sel lobasina laibak semlakadaba sing aranba mayol ama chathankre masina aikoi gi oiba chahi manga gi voting right ase paisana leiba yai haiba wakhal senjau paiba politicians sing da laikre masina election gi kanglon da choba soiba moirakle kanglon soirakpa sina lamdam ase tangdu leitana leiba ngamdaba oiribani vote ta sel loba haibase tungi icha isu sing yonthoklambani Tungi miro singi khanduna vota sen lobagi thabakse ahal laman singla luchinduna semdok minasi haiba wafam fongdoki. Akoi candidate tagi sel ni da balau da ba. Ani suba point da akoi chaksa haijana ba taw da ba. Ahum suba point da mahut chilaka da koi vote hada da ba. Mari suba point da koi road show rally na chingba ka yen taw da ba. Masih ECI na dia Election Commission of India na dia dagodabu lebak irang thui ba maram ni na khudam moina mahesh ki ni basanta gi ni haiduna lekai khoma kanda rally ga sasan badu irang thui bini na madu magi koi hanthami na sisi aduga masan power na koi ngasai pan biri se sakti na bo haitare karamba sakti ngasai na haja bodo lekai gi MLA kendra gi kari ba MLA gi sakti jila gi sakti Pradhan ki sakti, amadi member ki sakti na thamai birakanda nakoi sida bot thadau haraga chatpa Laifrakpam praja gi ima singse masi ohin bidaba aroi bada akoi pointer tu thamjai si isagi voting rights haitare bot thadabagi hakse manghandana akoi bot thadaba thokminaba